ngasi malemgi mafam sinba thungna World Environment Day gi thoram pangthoknari United Nations Environment Program gi makhada lising amaga chamapan humputara humdoi degi hona June manga asibu chahi khudingi leptana World Environment Day gi thoram pangthokna tuna lagle Manipur da su ngasi hariba numit thoram ase Manipur gi Chief Minister Nongthombam Biren Singh hodokhiba galoinana mafam kayada thoram ase pangthokna ke Tampaki tongan ba mafam sing amadi ching sing da leiriba college amadi mafam adugi club singa punna thodang lowina duna nahngnana u chara sing thaba horasi haina Manipur gi Chief Minister and Biren na phongdokre Wafama sing asi hairanggoithong maibam lekai da leiba sewerage treatment plant state ki thakta pangthokkiba World Environment Day gi thoram amada Chief Minister and Biren na phongdokkibane Only One Earth haiba theme da Forest and Environment Minister Thongam Bishwajit amasung Department gi makok thongba official kayana saruk yaduna pangthokkiba thoram aduda Chief Minister na hai sahi asigi August tha da phawba gi manungda u chara lakh humputara manga thaba gi pandam thamle Masi tampaki tongan ba mafam sing da leiriba maru koklaba sing na hongnana u chara kaya marum thagane hairiba thorang asi mapung faba ngamna ba college amamamna daita loduna ching amamam u chara thanana bahona se Maduda changadaba senfam amasung u chara sing horticulture amasung forest and environment department na pang puthokane hairiba thorang asi mai paknaba rail riders Manipur nasu angamba thodang lobio loktak kansi hairabade nambul turel yauna imphal manung fauduna cheliba atei turel sing hana kanba mathau tai wakhalon asimakna sewerage treatment plant ama mafam asida thamlibane Asigumba plan asi kongba nambol amadi thawbal turel na singba mafam sing dasu thamlagane loinana turel mapanda lam khopsil lakpa sing lengak asina takthokpa gi thabaksu hauragane kumja lising ani ga tara mapan gi June gi tang kunithoida hongdokkiba Manipur Green Mission gi makhada acre chahum romda u chara kaya marum thakre loinana water body ama oiriba lamfel part asisu kanana ba lupa crore chahum degi chamri khaktuna thamle Asang amantana thalaba lamdam ama ohenbada miyamnasu mateng pangbiyu haina Chief Minister Nongthombam Biren na makhatana phongdokhe ki ningkha tamba chahi humudra manga surupgi baran amit masof ekoi paksan na baran ki panthui madu ki iroina na Manipur sarkar ki ekoi ki target chi uji hore nan ko mut thapa thangjing le thapa atay jaga la thana ba mayam si yaruga ekoi August thaba ki manungda adi usi August la ja padi thaba ro aduna August thaba ki manungda 75 lakhs sapri koi whole Manipur bumra thaba ki pagi patta masidai da royal rider da tanga sobat hudang da lo view hai basinai na mayam hai jaga